CM अहानबा डोज की कोविड वैक्सीन कापख्रे कोविड की सेकेंड वेव तगे ngakthoknaba वैक्सीन कापथोकपियु चीफ मिनिस्टर डायरेक्टोरेट ऑफ हेल्थ सर्विसेज मणिपुर ना डायरेक्टोरेट ऑफ फैमिली वेलफेयर सर्विसेज मणिपुर नेशनल हेल्थ मिशन मणिपुर अमदे जेनिम्स का पुन्ना खुसमनदुना स्पेशल कोविड-19 वैक्सीनेशन कैंपेन टीका उत्सव ngasi पोरमपाता लैबा जेनिम्स की ऑडिटोरियम हॉल दा मणिपुर की चीफ मिनिस्टर एन बीरेन चीफ गेस्ट ओइदुना हौदोखरे ngasi टीका उत्सव हौदोखिबदुगा मरी लेनना सीएम एन बीरेन याउना डिप्यूटी सीएम वाई जोय कुमार वर्क्स मिनिस्टर टीएच बिसोजेट राज्य सभा की एमपी लैसेम बसना जाउबा अमदे मणिपुर पोल्यूशन कंट्रोल बोर्ड के चेयरमैन एल राधा किशोर सु कोविड-19 की वैक्सीनेशन कापथोखे थौरम अदुदा मणिपुर की सीएम एन बीरेन फोंदोखिबदा मियोइबगी पुनसे मियोइ अमना लाइरिक फना हईगेरा सेल फना पाइगेरा नत्रगा मसक फजगेरा हक्सांग फना थमद्रबदे करिसु कानबा लैरोय मरम अदुना मियोइबना हिंगलिबा पुनसी असिदा हक्सांग फना लैबदगे हेना मरुइबा अमत्ता लैते कोविड-19 की वैक्सीन असे इंडिया दा मणिपुर की स्टेट की ओइनसु कापलगा लागले अदुबु हौजिक कोविड-19 लाइचत असिगी ओइना इंडिया दा सेकेंड वेव अमा लाखिबा असिना मरम ओइरगा भारत की प्राइम मिनिस्टर नरेंद्र मोदी की लिस्टिंग मखादा टीका उत्सव असी हौदोक्तुना ngasi मणिपुर स्टेट सिदा टीका थाबगी कैंपेन असी हौदोक्पने नुमित खरनी की ममांगदा प्राइम मिनिस्टर ना इंडिया दा लेरिबा स्टेट सिंगे सीएम सिंगा पुन्ना वर्चुअल वीडियो कॉन्फ्रेंसिंग पांगथोखरे मदुदा हौजिक महाराष्ट्र दा सेकेंड वेव का मरी लेनना लॉकडाउन चथरीबा यूपी अमदे गुजरात चिंगबा मफमदा सेकेंड वेव असी साउथोरकलिबा असिगे मतांगदसु कुपना खन्नखि मणिपुर कोविड-19 लाइचत असिगी अनाबगी चादा यांखैगी मखादा लैहौरबने मसीदा जेरोदा लाकद्र हाइबगी वाखलोन अमदा लैरंबने अदुबु इखंग खंगौदना ngarangdagi स्टेट सिदा कोविड-19 नाबा मियोइगी चांग असे चामरोम यौरे मसीदा लाइना असे अखोइना लाइन लौबा यारोइ हाइखे हौजिक लाइचत असिना मखा तारकपा ओइना एयरपोर्ट ता चेक तौबदा पॉजिटिव ओइबसु थेंगनरे अमदे माउ जिरिबाम लंबीदा चेक तौबदसु पॉजिटिव ओइबा थेंगनरे मधुना मरम ओइरगा हानगुमना मॉनिटर तौबसु हौरे भारत के प्राइम मिनिस्टर नसु कया यामना कंसर्न ओइगे हाइरबदा ngasi masamakta call tawraktuna manipur state ki oina kari phibam da leiri hainasu hanglakhe loinana yariba makhai total lockdown tawdana micro containment zone semlaga hona se amadi likechit asi hena sandoraktana ba hona hainasu khangalakhe maduda mahaki maikai dage ngasi tika usap hogdokladuna mahak masa yauna tika tharagani hainasu khanghanki haina phongdokhe mahakna makata na haikibada mamangdagi hona covid-19 ki vaccine asi कामनबा हौख्रे मसीदा मियोइ लैतबा अमा यावरकपा मतमदा पाउसे सिंगना पाउ फोंगलकपा मतमदा हिदाक अदुना सिहनखिबनी हाइना मियामदा पाखरहनबा होनबगी महुत्ता मियोइ अदु हाना लैना लैरंबरा नत्रगा डॉक्टर दगे मियोइ अदु करी करमना सीबनो हाइबदु कुपना लौरगा फोंबियु हाइनसु अपील तौखे नाकल अमरोमदा स्टेट सिगी ओइनसु सही निफु मंगा अमदे मसिगी मथक्ता लैबसिंग कापा यारे अतोप स्टेट सिंगी ओइनदे वैक्सीन कापनबा थुंगनद्रे अदुबु स्टेट असिदा वैक्सीन लैना लैना कापा थोरक्तबा से नुंगाइते स्टेट सिगी ओइना सही होंपु अमदे मथक्ता लैरिबा से चौरांगना मियोइ लाख मंगा दगे तरेट अमदे सही निफु मंगा अमदे मथक्ता लैबसिंगना लाख तरेट तगिना निपान लोम लैरि हाइना पारे अदुबु ngarang फावबदा सही होंपु अमदे मथक्ता लैरिबा मियोइ सिंगदा मियोइ लिसिंग अनि दगी हेन्ना हिदा कापा थोगलक्त्रे हौजिक डिस्ट्रिक्ट लैरिबा डिस्ट्रिक्ट हॉस्पिटल CHC PIC अमदे PHSC दा मास ओइना अराकपा मियोइ सिंगदा हेल्थ चेक तौरगा हिदा कापथोकनबगे मोबिलाइज तौबने मसीदा मियामनसु ngasiदगी वैक्सीनेशन तौरगा पुंसी सांगना हिंदुना हक्चांग नुंगाइना लैनबा होनबेयो टीका थाबा असिदा सेल अमता लौरोय सरकारना होनरिबा असिदा मियामना कोविड-19 वैक्सीन गे टीका थाबदा सेल तिंगबगी मथौ तादे लोइनना सेकेंड वेव असिदगे ngakthoknaba सिंग अमदी रूरल एरिया याउना हेल्थ सेक्टर खुदिंगदा प्रोवाइड तौरिबा वैक्सीनेशन असे खुदोंग साबा लौरगा मियामना टीका असि थादोकपियु हाइनसु महाकना मखाताना फोंदोखे विक्रम मिहात सेनबा अनि फारे था असिगी मापनगे पुंग निपान लोम ताबदा लिलोंग पुलिस स्टेशन की मनुंग सनबा लिलोंग ngangaula konda khamduna leiba कार अमगी मनुंगदा
ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯊꯦꯡꯅꯈꯤꯕ ꯁꯒꯣꯜꯕꯟ ꯃꯩꯁꯅꯥꯝ ꯂꯩꯀꯥꯏꯗꯒꯤ ꯔꯥꯖꯀꯨꯃꯥꯔ ꯕꯤꯀ꯭ꯔꯝ ꯆꯍꯤ 48 ꯑꯄꯣꯛꯄ ꯇꯣꯝꯕꯤꯁꯅꯥꯒꯤ ꯃꯤꯍꯥꯠ ꯑꯗꯨꯗ ꯍꯛꯊꯦꯡꯅꯅ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯅꯤ ngarang Lilong Police Station ge kangbu amana phagat pangam khre hairi Police ki paw asina hairibade faraba miyoi ani adude Lilong Law manga dage MD Mustakim sahi taraga mapan apokpa MD Islaudin amade Lilong Makha Lekai Laira Khong dage Mistress Nasirjan Elais Ibem sahi kuntra mapuroiba Uhazuddin Elais Aboni hairi Naga taba lamsingda nauna district sembada UNC na yaningdribase Logi wang madane PPC Manipur ge Chingi district marida nauna ADC semlakpase state asi political package nate Masidi Chingi district marida tariba chingmi singge legitimate right ne Masina state asida laiba mipum khudingmak sap manana sakhutpa amade asumba purakpa ngamnabane district mari asi sembana kanagumba kanglup amatagi mayokta laigadaba nate District Mari asigi miyoi singge socio-political economic transformation gi damak tangai fadana laifam thokba hakne masida laingakta maral sifam thokte haina People Progressive Council ge General Secretary Kuripau Golmaina kuyek piduna thadorok paserol amada phongdorokle matam kayagi mamangdage Chingi District Mari Kamjong Ferzol Tengnopal amadi nonegi miyamna Manipur lengakta anuba tonganba ADC amamam thambinaba demand tawrakhiba laikhre wakat singadu paliba lengak asina tabiduna anuba district mari asi semkhibane Chief Minister N Birenna district mari asigidamak laukhiba warep tubu PPC na thagatpa phongdorokle hauzik lagliba aruba wahangde Naga organization gi loop ama oiriba United Naga Council na tha asigi tarada thokhiba cherol amada Naga taba area singda district asi semba yaroi hairibase lamdam asida tariba chingmi singge constitutional right matpa lamdam sida leriba miyoi singge tungi oirakadaba lambida thangna yanbaga chap manai masi aingi oiba mayokta oidabra haibasene hairiba Naga organization asina kumja 2017 da Manipur High Court ta district mari asi sembagi mayokta PIL amade Writ petition tharakhibage haujiksu chayenaba wathok oiduna leire wakat aduda organization asigi miyoi anina anoba district sing sembagi mayokta wakat se sing adu tharakhibane hiram asiga mari leinana Manipur High Court na tharakhiba PIL adu dismiss tawkhre dismiss tawkhiba adu Chief Justice Ramlingam Sudhakar amade KH Nobin na tawkhibane maram asina UNC amade masigi frontal organization asida District Mari asige singmi miyamgi khanduna makoigi wareb adu handokpiyu miyamda laitadabagi wakhal ase kokhanbinaba PPC gi maikaidage appeal tawrakle Sanaton misigi matangda Imphal Ukrul lambe thingjinkhre khongchat chatkhre RIMS ki hostel da laiduna manga suba semester da MBBS tamliba Sanaton athokpam thori yanduna sikhibani haiba yaningdaba phongdoktuna ngasi JSC amasung khurai gi miyamna Imphal Ukrul lambi thingjinkhre haire lambi thingba aduda lamlongdage Minuthong hata fauba mafam kayada miyamna lambi thingduna pendaba phongdokhe khongjang makha tana sathagane lambi thingba aduna maram oiduna khurai pumba khuntak lansibaga loinana lambi sorokta mi amata chanakhide khongjang loi singna lambi nungna singba thamjinkhe khongjang loi singna lamyaida phamjinduna protest tawkhe Misi asigi langla langjil putho amade police investigation FIR palaga taw RIMS ki director amade warden suspend taw haina ngarang numidang nupa nupi kayana maira paiduna lamnong bazar dagi khongchat ama satkhe maira khongchat aduna ayangpali lambi da laklaga Jenims Porompat Sutheng Sekon New Sekon hata fauraga Minuthong tarakpada police na akanba mawongda muknava thokhe Kuina mugnaraba matungda maira khongchat adu lamlong tamna halaktuna loisinki haire April taraga humdoi harau kumai lepiyu RPF athauba singi numit April taraga humdoi na lakpada thangmaiban sairau singda lairiba athauba singi khubamda numit asida miyamna haikat laikat tambiu amade numit asida laining laisolgi natana harau kumai lepiyu haina RPF na cherol amada phongdorokle RPF ke Deputy Secretary Publicity Robin Kumana thadorokpa cherol amada Iraibak miyamge ningtam lanjangda thawaina pontha pikraba thauba singi mafamda Yawolgi ikai khumnaba utpaga loinana
Ningtam lanjang asida yeknabagi miyot minaygi saitheng nangduna lamakhangda punsi lomkhraba amasung punsigi oina soinai hauraba khwaigi mafamdasu ikai khumnaba utlakle serol sina makha taraduna RPF amade masigi lanmi sangluk PLA na minai nai thange yothing kolaw asidage nanthoknanaba amade ningtamna isana iromdom lepsanabagi India ge lamlau lanmi singi mathakta lepa leitana lanjang changsinduna lakle changsil lakliba lanjangi saruk ama oina thauna pharaba athoba yawaloi kayana ima leiba kidamak thawai pamu balaitana kathokiba nomit athoba singi nomit April 13 da Manipur da ningsingba thoktraba matamdagi hauna nungsi sanana hingminaraklaba chingmi tammi iraicha khudingmakna achinba kaya kaithoktuna laioi khraba athoba singi khubamda sahi khudingge haikat laikat tamduna lak e adubu handak sahi 2021 asigi oinade laibaki oiriba laisatki phibam asina maram oiduna iraicha singna marks upi baga loinana COVID-19 ge SOP ngakna satpiduna athoba singi khubamda haikat laikat tambiyo loinana numidangi matamda yumthong khudingda maira katpiyu haire numit asigi oina lining laisolgi thabak thoram sing natana chaksa haijanaba amade makhal khuding makke harau kumai sing lepnabasu serol asina phongdorokle